Imam Hasan Husaina Kabladuna Hai Zaki Imam Hasan Husaina Kabladuna Hai Zaki Palim Imanum Sibi Kinomita Se Naba Ahan Bapiro Itu Biyu Quraish ki angang mayamna Paza Bapiro Isituna Itiga mai kai panglakani Itiga mai kai panglakani Mama ibe ma Fatima na Hina hina kabladuna Nusiba mata Hasan Hussein da Kun sinduna hai kida Kun sinduna hai kida Imagi kumai kundulu Kablanune atauba Kablanune adumba Latinna nau anigi Imana pibu tukrabani Imana pibu tukrabani Darjina soidana puraklani Darjina soidana puraklani Imana pibu tukrabani Imana pibu tukrabani Mama ibe ma Fatima go Khuda da sajda ta kare Mama ibe ma Fatima go Khuda da sajda ta kare Hina hina kantuna Khuda da fariyat zaki Khuda da fariyat zaki Ya ilahi nusiba Imam Hasan Hussein gi Chena bapiroi pibiyo Sena bapiroi pibiyo Ya ilahi nusiba Imam Hasan Hussein gi Sena bapiroi pibiyo Sena bapiroi pibiyo Eid ki damak atiyada to kada bathazana Fatima gite tha khonta bada Eid ki damak atiyada to kada bathazana Fatima gite tha khonta bada Ikai phiru kum kare Ikai phiru kum kare Hasan Hussein macil manauna Mapuda amuk hai zaki Hasan Hussein macil manauna Mapuda amuk hai zaki Ibu-ibu nungsiba Hayang diit kinumit ni Ibu-ibu nungsiba Hayang diit kinumit ni Ay ko'y gipiroy tubiyo Ay ko'y gipiroy tubiyo
Hazrat Ibungo Nungsibana Khuda ka dua tau kare Hazrat Ibungo Nungsibana Khuda ka dua tau kare Theng laba ahingi matamda Khing lare kunji Fatima gi theng laba ahingi matamda Khing lare kunji Fatima gi Fatima na thong buhang bada sakanda ba amalib lammi mahana khau ama pirammi sakanda ba amalib lammi mahana khau ama pirammi asum nasu hayrammi asum nasu hayrammi Hasan Hussein gi darjini Hasan Hussein gi darjini Hasan Hussein gi darjini Kau gi mamai hang bada yawam lele puri kongau dura dura Kau gi mamai hang bada yawam lele puri kongau dura dura Hazrat Imam Hussein Hasan Hussein gi Jibril paubu Jibril na paubu pirammi Ibu Rasul nung sibata Jibril na paubu pirammi Ibu Rasul nung sibata Ibu Rasul nung sibata Ya Rasulullah musiba Hasan Hussein gi piroi piram labani Mama ibe ma Fatima da Mama ibe ma Fatima da Ya Rasulullah musiba Hasan Hussein gi piroi piram labani Mama ibe ma Fatima da Mama ibe ma Fatima da Jibril gi pauzil panglabada Ibu Rasul nung siba Matagina talag lammi Matagina talag lammi Ya Fatima musibi Hasan Hussein gi piroi yorak labara Hasan Hussein gi piroi yorak labara Ibe ma Fatima nung sibina mapada jawab taulai Yau zarale yau raglene abadan Yau raglene abadan Iru zabiyu Hasan Hussein ani makpur Pazaba piroi sepiyu Betar ambar taibiyu Idga mai kai pangaba Idga mai kai pangaba Mama ibe ma Fatima na thawang punga magloi gare Mama ibe ma Fatima na thawang punga magloi
Husaingi piroido mapa macha animana pena pena yenjaida mapa macha animana pena pena yenjaida Hazrat ibungo nungsibana masunupa Husain bu yekileng banda tunghalle Hazrat ibungo nungsibana masunupa Husain bu yekileng banda tunghalle masunupa Hasan buna oigileng banda tunghanduna idiga mai kai pangkare idiga mai kai pangkare khara khazi chalaga utki khonjen tabada khara khazi chalaga utki khonjen tabada Hasan Husaina hayrai Hasan Husaina hayrai Quraysh ki usindi khoido aikhoigi uti khongdere Quraysh ki usindi khoido aikhoigi uti khongdere aikhoigi bungo nungsibana af haina kumbada saruk ani ummat ki guna singbu ko pi kare aikhoigi bungo nungsibana af haina kumbada saruk ani ummat ki guna singbu ko pi kare guna singbu ko pi kare ahum lakhonge taubada khuda na muhammad thinkare ahum lakhonge taubada khuda na muhammad thinkare ya muhammad nangna afhaina ahum lakhonga ummat ki hisab lairoi ya muhammad nangna afhaina ahum lakhonga ummat ki hisab lairoi ummat ki hisab lairoi ummat ki hisab lairoi Imam Hasan Husaina kabla duna hai zaki palim ima nusibi kilomita se naba ahanda pioi tubiu ahanda pioi tubiu Imam Hasan Husaina kabla duna hai zaki kabla duna hai zaki Kita bikin follow up. Kapil